Kramjari, SKTV News po yang beri bapum namak po lucing bina taram nokchari ahan bada maroy bapaw. Manipur da PR channel ringai center ki khutlai ringai matam sida maitai mitai po SG list mu hanjin hana ba mayasor thonawzam na Union Minister of Tribal Affairs tatak silam ke. Mahiroi Singi Mayuk Talaiva MB College ki principal numit humni ki manung da sindok trabadi kongjang sang silagani haina MB College Students Union na fongdoraklei. Amso Asia ki khwaidagi liraba football tournament Duran Cup ki chama kuntramari edition ki ngasi home ground match da Neroka FC amasung Trau FC na lamba tongnaragani. Pau Sandong na Bizari. Mitay Maitay bu amuk hana scheduled tribe status ta amuk hanjin hanna pa mayasor thonawzam na Union Minister of Tribal Affairs Joal Oram unaduna takshin kray. Delhi gi 3 Sabdarjang Road ta lebi Union Minister gi office ta ngasi ayuk RPI Atwali gi National Secretary Mahesor thonawzam na chatuna unaruba aduda Maitay Mitay bu scheduled tribe list ta chalhanna ba matik chaba document sing yawa memorandum amasu pishan kray. Union Minister of Tribal Affairs ka unaruraba matung paumi singda Mahesor thonawzam na haikibada Manipur gi yalhomi oriba Maitay furub asi may haurol dagi hauna tribe amo oina sakhangduna lakpagi document kaya leirabasu India gi constitution semlakpa matamda scheduled tribe oina yawraktabadi hariba status asi hanjin hanbiyo haiduna maikai kaya dagi taknaduna lakpani Maitay Mitay bu scheduled tribe list chalhalu haiduna Manipur gi lengaktasu kayarak hanna taknaraba matung President's rule gi matamdasu Manipur governor masamak unaduna matik chaba documents sing pishin kiba laikray Manipur governor da pishin kiba memorandum adumak ngasi Union Minister ga unaduna pishin bani haiki memorandum masi pishin kiba ka loinana Manipur da hauji President's rule chatnaba oibana center ki khut leiringai Maitay Mitay na scheduled tribe list sa amuk hanjin hanana bukot na view haibu wafam taksilam ki Maduda Union Minister na so magna angam bukot na ge haibu ki thazaba piraki haina Mahesor na makhatana fongduki Ngasi Union Minister of Tribal Affairs Sri Joel Oram unazarui akoi Maitay na ST restore tawai matangda akoi unazarure akoi Maitay haibasidi hanadagi authorized by technical record tagi akoi Maitay se tribe ne haibagi proof loi lerabani adubu Bharat ki Sanvidhan 1951 kolku matamdadi Maitay si akoi gi scheduled tribe list adi yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribe ki status ta restore tawbiuna haizabani aduna sigi proof and figures akoi honorable governor su pizarure aigi site gi so amutang presidential rule gi matam sida project center na power leriba matam sida amutang initiative lawiraga state authorized team na tanaraga koi Maitay se scheduled tribe ki list ST gi list restore tawbiuna haize aduda mahakna aigi proof and figures yauba koi gi honorable governor pizagiba copy haitare adu akoi pabira matungda mahakna yam thuna initiative kai lowa yage haibda magi mahaki technical team na tanaraga kedaushige haibadu yengjarake haibagi port ama thambirai aduna hoje akoi haizabadi central government kitang hena initiative lawiragadi phangbam thok pada phangdan leriba ST gi status se koi Maitay da phangna hona biu College ki chawka thorang amati Mahiroi Singi yaifana ba thabak paikhatna ba hairubada yaraktaba Mahiroi Singi Mayuk Talaiva MB College ki principal numit humni gi manungda sindok trabadi khongjang sangsilagani haina MB College Students Union na fongdoraklei ngasi Palace Compound da laiva MB College ta Students Union na pangthukiba pawgi mifam amada Union asigi General Secretary MD Sas Khan haikibada Students Union ga kushamnaduna college asigi chawka thorangi thabak thoram sing taunaba kayarak hana hairubada ayaba piraktrei Mahiroi Singi debate dance competition na chingba kaya ama sinnana ba hairubada ayaba piraktaba khaknatana khangsinnadana ngasi fawba leithokli Union fawbada karishu leitana khaliba principal asina Mahiroi Singdadi kari thawong chatharamgani haibasi mipaiba poi Education Department gi Principal Secretary Director yauna mari leinaba singda Mahiroi Singi yaifana ba khanbi draba Principal Assistant dok pinaba aiba cherol pishin basu laikrei College ki Vice President asu nakoina tawrakpa khudimak thengnanaba sem saduna lei haiba Tayona ba wafam thamlakpa asi laibak thibani College ki leiriba chahi gi funding asisu karida sienari haibadu khangan biu hairubadasu principal ngasi fawba khanghandana lochinduna thambiri haina maral siri maramaduna Mahiroi Singi Mayok leiriba principal asi numit humni gi manungda sindokpiyo kariguma sindoktrabadi thangnaba mikupta ki khongjang kya changsinanaba sem saduna leire haina fongdoraklei
College asida union singa samnaraga development tawse haibase ama bo principal sina yadaba haitare koigi union singi oiba thabuk thoram example oina debate tawgene koi thajali music and dance competition adagi toilet repairing tawgene thajali adu singdo principal na ngasi boga ude khangdi haidana nakoina tawning butu tawro ke sukai di haina dumaina lai union singbu usitabagi mong thawang ama chatharak pasa union sing Maharaja Budachandra College ki maikai student union ki maikai degi yam akan mong da condemn tawjai akoi ta boga sumaina tawba taragadi lai bi ba satra sing sida di principal sina kari thawang chathakani haibadu adugi mipai badu pokjai maramaduna college asidagi numit humni gi manungda principal ase athu montam da sindokpiu sindokta ba taragadi thangnaba mikuptagi suksoi soidana Maharaja Budachandra College ki student union singna akan mamong da phongjang changsalani Human trafficking crime chathabasi hauziki matamda technology gi ahongma kaya galoina anoba mayol amada lakli crime chathariba miyoi natraga miyoi khutpu aduna hai singna thabak tawrakli haina social welfare gi secretary Robert Singh Ketrimeyumna nungnangba phongdokrei Manipur lenga ke Department of Social Welfare na Sakti Sadan Gil Manipur na kusham naduna World Day Against Trafficking in Persons 2025 ki palan thoram ngasi North AOC da Labor Hotel Imphal gi sangai hall da pangthokre Human trafficking is organized crime and exploitation haibu wakalon da pangthoki ba thoram aduda Social Welfare gi Director Ana Arambam Manipur Commission for Protection of Child Rights ki Chairperson Kaisham Pradeep Kumar Manipur State Commission for Women gi Chairperson Tiningpham Monsung amasung CID Crime Branch ki SP Dr. Rasini Yengkhomso Sarugyaki Atoiba mitunglingi waralda Social Welfare gi Secretary Robert Singh Ketrimeyum na phongdokibada Technology na chawkhalakpagi matungina crime toriba miyoi natraga miyoi khutpu aduna crime asibu khangandana wa hai sing na honari crime makal sing asidagi aikhoina karamna thingani natraga ngakthukani haibasi puna khangminaba mathau tai masida Social Welfare Department Police Department amadi organization kayaga puna thabak tawminaba changi haike crimes detect prevent human trafficking mina khangba som se phangdana ba khona ba du ba yam sakhiwa crime khalama personally mi amo gi magi ningi wakal dagi apam pam ba magi setting chaning bada magi choice kayam to thamda mi ama he ko podagi magi phangzira ko magi khatse si noina motati masamak ai si mi ne ji ko ban ba adu ko ya sakhi ko khalama gi crime ana magi protection matanda protection from human trafficking haibase simasisu apoi yamayek lana apoina mami tahan ma changi apoi fil da kamaina mas practically to we thau da kamaina to kani habse ya live but we have to be prepared for accepting the challenges to face these challenging situations. Union Minister of Education Dharmendra Pradhan ngarang Kangpokpi District ki oina Cycle constituency ki MLA Kim Nyo Hangsing gi kuthangda PM Sri Kasturba Gandhi Balika Vidyalaya KGBB ama maikhum hangdoktuna miyamda khusinakrai thoram aduda virtual gi kuthangda Minister of State Education Dr. Sukanta Mazumdar amadi Minister of State Independent Church Jayan Chowdhury su sarugyaki thoram aduga mari leinana MLA Kim Nyo na haikibada thoram asi education amadi dignity gi mayek larba khudam amani awaba kaya state asida thingnarabasu aikoi gi chanupi singi phangpham thokpa hakni Institute asi senglaba lairik tampham ama oina amadi awaba sing koknanaba mafum ama oinaba semgalasi haiki Haukiba sahi English ani tara tareta kaibulam zawda pangthokiba sangai festival mangoinana national program gi makhada moirang kaithela leiriba thong achobadu saba loidaba saruk adugi warhauba tangkhai adu moirang constituency gi MLA thongam santina hakthingna chatuna yengsinkrei ngasi gi MLA gi yengsin khongsit aduda thabak adu sukiba contractor su saruk yaki loinana thabak adu athuba matamda loishina ba poktak pikrei Moirang Bazar dagi Moirang Lamkai fawda leiriba lambi gi pothole singsu mensilagani haina contractor masamagna thazaba pikrai thong asi sem sabi gi thabak loishin ma fawda lambi chathok session tawbada khudongcha da bakaya lakpada miyamna mating pangbinaba MLA na miyamda appeal tawki
एशिया की ख्वाइदगी लीरबा फुटबॉल टूर्नामेंट दुरान कप की चामा कुंट्रा मरी एडिशन की ngasi होम ग्राउंड मैच दा नेरोका एफसी संगाफम अमसुंग ट्राउ एफसी का लंबा तौनरगनी सेट असिदगी सरुक यारिबा टीम अनिना ग्रुप एफ की मैच दा ngasi नुंगथेल पुंग मरी ताबा मतमदा खुमल लंपाक मेन स्टेडियम दा सानगनी टीम अनिमक चथरिबा एडिशन असिगी अहानबा मैच सिंग सानबा ओइरी मैच असिबु येंगनबा ngasi अयुक्तगी होना फुटबॉल बु पामजबा मियोय क्याना खुमल लंपाक मेन स्टेडियम दा चंगनबा सांगना क्यू लेपनकी इंडियन ऑयल ना स्पॉन्सर तौरगा मणिपुर लेंगा की मतेंग लोइनना इंडियन आर्म फोर्सेस ना सेंदुना चथरिबा कप असिगी ngasi मणिपुर दा सानागदोरिबा मैच असी येंगनबा मणिपुर लेंगा ना पब्लिक सेक्टर अंडरटेकिंग कॉर्पोरेशन ऑटोनोमस बॉडी सोसाइटी सिंग अमसुंग कमीशन याउन ऑफिस अमसुंग माही संग ngasi gi oina half holiday lauthokre thasi kulumdoi diki tongan ba mafam singda sanaba horakhiba duran kaf ki chama kunthra mari edition asida neroka fc trau fc indian navy ft amasung real kashmir fc na group f ta punna tari Aroibida maroiba pausing amu kana pizari. Manipur PR channel ringai center ki khut lai ringai matam sida maitai mitai bo ST list amu hanjin hana ba mayasor thongna uzam Union Minister of Travel Affairs atak silam ke. Mairoi Singi Mayok Talaiba MB College की Principal Numit Humni की Manung da Sindok Trabadi Khongjang Sang Silagani haina MB College Students Union na Fongdorakle. Amasong Asia की ख्वाइदगी लीरबा फुटबॉल टूर्नामेंट दुरान कप की चामा कुंठा मरी एडिशन ngasi होम ग्राउंड मैच सा नेरोका FC अमसुंग ट्राउ FC ना लंबा तौनरगनी Madangasta bulletin silosinchare Manipur miyang gi punsida khwaidigi hena maroiba state asigi lepak asigi madi malemgi ipa osingi dama SKTV news pu meeting ta dun lebiu khromchari